Nganthoi gi Hakchang Ngasi Khangdoklaba Yai Amadi Lamungthen Sinsan gi Hakchang Khangba Ngamkhare loinana ngasi Manipur da puraklagani BJ Medical Hostel da thomjinuna kaikhiba aircraft adugi crew member taragani thoi gi manungda yaukhibi Thobal awang lekai digi Nganthoi Hakchang Ngasi Khangdoklaba Ngamlaba Yai adumoinamak DNA test dagi Hakchang masak khangba ngamkhraba Lamungthen Sinsan de ngasi Manipur da puraklagani hairi Ahmedabad Civil Hospital da masak khangdokpa ngamkhraba Lamungthen Sinsan mahaki imung manungda sinaduna ngasi Ahmedabad tagi Guwahati fauraga Dimapur Airport fauba Indigo flight number 6A6441 puraklaga nungthilgi pung amaga minute 4 rom tarakpada Dimapur da thungnagani hairi mahakna yorakpaga Dimapur da base tauba Kuki Furuk ki miyoi singna ikai khumnaba utlaga ambulance da Kangpokpi fauba purakani hairi Amoromda thaudok aduda hinghoraba Biswas Kumar Hospital dagi ngarang pung 8:30 da discharge tawkhre hauzik fauda leikhidraba miyoi singi manungda jamaga mari fugatara gi masak khangdokpa ngamkhibaga loinana apunbagi Hakchang jamaga 59 di makhoi imung manungda khusinnakhre amadi lemhauriba singsu DNA test ki matung ina athubada khangdokpa ngamgani hai